Manipur thokliba laan ase ngasi chahi mapung phabaga iroinana lamdam asida Mahousagi Tangdu Leitaba Phivam adu Amuk Hanjilaknaba Amadi eikhoi mashel Nungsi Chanana Leiminanaba oina Lepminarasi haina DEMAS Delhi Meetei Coordinating Committee, Global Manipur Federation, Karnataka Meitei Association, Meitei Yaipha Lup, Meitei Alliance, Meitei Diaspora in America, Meitei Heritage Society, NUPI, souls offered unitedly for a Lustrated Society, Team Meitei Personalities Amadi, World Meetei Council na punna thadorokpa cherul amana fongdorakli. Cherul asina hai mamang chahi ki May tang ohumdagi thorakiba irang asing ngasigi mirol na amukta thengnarakidriba thodok amani haina lawiyai. India gi laimaida chatharakliba terrorism gi tamthiraba saklon asida center na tumina yengnaga leithokpa ngamle. Manipur da thokliba irang ase nongchup leibak tagi lona thupna pushilakpa nongmai mayai ka bachinjak lalonbagi senfam amade ate international agency kayana senthang kaitharaklaga cookies settler singna ngamkhai lana changsilaklaga chatharakpa thawongni cookies singna aranba wafam kaya sandoktuna Meitei furup ase malem gi miyam mangda aranba tahandana ba hotnare matang asida India gi yaitung phamdongba lefters amadi opposition da leiba kharana Manipur Tangdu Leitaba Phivam puraknaba hotnabagi mahut cookies singi aranba wafam da thazaduna mateng pangshinda banate chahi ama mapung faraba irang asina Manipur ase mainstream India dagi tokhai tabadongna lehalle Hauzikti mari lenaba authority singna rule of law ase nathai bagal loinana constitution piba miyamgi fundamental right amadi leibak amagi citizen ngak sen ba ngamdre habase mayek sanglakli haina cherul asina makatarakli